ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯃꯅꯤꯄꯨꯔꯤ ꯂꯩꯆꯜ ꯋꯥꯔꯤꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯄꯪꯅ ꯃꯍꯥꯗꯦꯕ ꯅꯤꯡꯕ꯫ ꯋꯥꯔꯤ ꯑꯁꯤꯅ ꯀꯔꯤ ꯀꯝꯗꯧꯔꯤꯕ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗ ꯊꯦꯀꯣ ꯀꯧꯕ ꯌꯥꯝꯅ ꯄꯪꯕ ꯌꯥꯝꯅ ꯆꯝꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤꯅꯤ ꯍꯥꯏꯕꯗ ꯃꯃꯥ ꯃꯄꯥ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ, ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯄꯥꯔꯤ ꯁꯝꯕꯜ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯃꯍꯥꯛ ꯃꯇꯣꯝꯇ ꯇꯔꯛ ꯌꯨꯝꯊꯣꯡꯄꯣꯛ ꯑꯃꯗ ꯂꯩꯖꯕꯅꯤ꯫ ꯑꯁꯨꯝꯅ ꯊꯦꯀꯣꯗꯣ ꯃꯇꯣꯝꯇ ꯑꯁꯨꯝ ꯂꯩꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯁꯨ ꯐꯅ ꯆꯥꯎꯈꯠꯂꯛꯂꯤ, ꯆꯍꯤ ꯐꯅ ꯌꯥꯝꯁꯜꯂꯛꯂꯤ꯫ ꯀꯩꯔꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯍꯥꯛꯁꯦ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯖꯤꯟꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯥꯏ, ꯑꯗꯨꯕꯨ ꯊꯦꯀꯣꯅ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ꯫ ꯃꯥꯒꯤ ꯄꯥꯟꯗꯝ ꯍꯥꯏꯕꯕꯨ ꯏꯅꯥ ꯈꯨꯜꯂꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯊꯤꯒꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯏꯅꯥ ꯑꯃꯨꯛꯇꯪ ꯈꯨꯜꯂꯕꯗꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯐꯅ ꯀꯟꯅ ꯁꯨ ꯅꯣꯝꯗꯨꯅ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯊꯣꯏꯗꯣꯛꯅ ꯀꯥꯟꯅꯗꯦ꯫ ꯃꯥꯅ ꯁꯨꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥꯁꯤꯡ ꯑꯗꯨꯅ ꯆꯔꯥꯃꯛꯇꯤ ꯍꯦꯟꯗꯦ ꯍꯥꯏꯕꯕꯨ ꯏꯂꯦꯝ ꯂꯦꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ, ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯑꯍꯜ ꯈꯔ ꯋꯥꯔꯤ ꯑꯁꯨꯝ ꯁꯥꯅꯩ ꯊꯦꯀꯣꯒꯤ ꯃꯇꯥꯡꯗ꯫ ꯊꯦꯀꯣꯁꯦ ꯃꯇꯣꯝꯇ ꯑꯁꯨꯝ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇꯦ꯫ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ, ꯆꯨꯝ ꯐꯤꯔꯥꯟ ꯆꯥꯕ, ꯃꯔꯝ ꯃꯣꯛꯄ, ꯏꯃꯨꯡ ꯃꯅꯨꯡ ꯐꯨꯀꯣꯏ ꯋꯥꯡꯒꯣꯏꯕ ꯍꯩꯒꯗꯕ ꯅꯨꯄꯤ ꯑꯃ ꯊꯦꯀꯣꯗ ꯄꯤꯕꯤꯔꯁꯤ꯫ ꯊꯦꯀꯣꯁꯦ ꯐꯠꯇꯕ ꯃꯤꯁꯨ ꯅꯠꯇꯦ, ꯏꯆꯝ ꯆꯝꯖꯕ ꯏꯄꯪ ꯄꯪꯖꯕ ꯅꯨꯄꯥꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯉꯣꯟꯗ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯃ ꯄꯤꯊꯣꯛꯄꯗ ꯀꯔꯤꯁꯨ ꯃꯥꯡꯖꯕ ꯂꯩꯔꯣꯏ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯗꯣ ꯑꯃꯒ ꯑꯃꯒ ꯋꯥꯔꯤ ꯁꯥꯅꯔꯤꯉꯩ ꯊꯦꯀꯣꯗꯣ ꯂꯥꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯊꯦꯀꯣꯗꯤ ꯍꯥꯏꯅꯔꯤꯉꯩ ꯑꯁꯤꯗ ꯁꯣꯝꯅ ꯀꯩꯗꯕꯨ ꯂꯥꯛꯄꯨ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯊꯦꯀꯣꯕꯨ ꯀꯧꯁꯜꯂꯩ꯫ ꯃꯇꯝ ꯑꯗꯨꯗ ꯊꯦꯀꯣꯅ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯍꯜꯁꯤꯡ ꯑꯗꯨꯗ ꯌꯥꯝꯅ ꯅꯣꯂꯨꯛꯅ ꯍꯪꯖꯩ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯍꯥꯏ, ꯊꯦꯀꯣ, ꯅꯪꯁꯤ ꯏꯕꯨꯡꯉꯣ ꯆꯍꯤꯁꯨ ꯐꯅ ꯌꯥꯝꯂꯕꯅꯤ, ꯑꯗꯨꯅ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯖꯤꯟꯅꯕ ꯇꯧꯔꯣ ꯍꯥꯏꯕꯕꯨ ꯁꯨꯌꯥ ꯍꯦꯛ ꯌꯥꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯠꯇꯦ, ꯅꯪꯅ ꯅꯤꯡꯖꯕ ꯅꯨꯄꯤ ꯅꯪꯅ ꯈꯟꯖꯕꯒ ꯂꯩ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯕ꯫ ꯃꯇꯝ ꯑꯗꯨꯗ ꯊꯦꯀꯣꯅ ꯂꯩꯕꯕꯨꯗꯤ ꯂꯩꯇꯦꯗ, ꯑꯗꯨꯗ ꯋꯥꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯀꯩꯗꯧꯔꯕ? ꯑꯗꯨꯗ ꯀꯩꯗꯧꯔꯕ? ꯑꯗꯨꯗ ꯑꯩꯁꯤ ꯌꯨꯝꯂꯩ ꯀꯩꯔꯩ ꯃꯇꯥꯗꯨꯒ ꯑꯃꯨꯛꯇꯪ ꯏꯅꯥ ꯈꯨꯜꯂꯕꯗꯤ ꯍꯥꯏꯗꯅ ꯊꯕꯛꯁꯤ ꯈꯤꯇꯪ ꯁꯨꯖꯔꯤꯕ, ꯏꯅꯥ ꯍꯦꯛ ꯈꯨꯟꯕꯒ ꯅꯨꯄꯤ ꯍꯦꯛꯇ ꯂꯨꯍꯣꯡꯒꯗꯧꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯊꯦꯀꯣꯁꯤ ꯄꯪꯖꯕꯗꯅꯤ ꯍꯩ, ꯂꯧꯁꯤꯡꯗꯤ ꯂꯩꯅꯦ꯫ ꯑꯗꯨꯕꯨ ꯍꯥꯏꯋꯥꯅꯤ, ꯊꯕꯛ ꯊꯣꯛꯂꯕꯗꯤ ꯁꯦꯟ ꯊꯣꯛꯏ ꯍꯥꯏꯅꯔꯤꯕꯅꯤ, ꯊꯣꯛꯂꯕ ꯑꯃ ꯂꯥꯛꯆꯔꯒꯅꯤ, ꯀꯣꯛ ꯂꯨꯍꯣꯡꯅꯕ ꯇꯧꯁꯤꯅꯦ ꯏꯕꯣ꯫ ꯈꯨꯔꯥ ꯈꯣꯏ ꯃꯥꯃ ꯈꯣꯏꯅꯕꯨꯗꯤ ꯄꯪꯇꯥꯛ ꯇꯥꯛꯄꯤꯔꯤꯕ, ꯑꯗꯨꯗꯩꯗꯨꯗ ꯑꯗꯨ ꯑꯗꯥꯒ ꯊꯤꯔꯨꯔꯅꯨ, ꯂꯨꯍꯣꯡꯅꯕ ꯇꯧꯁꯤ꯫ ꯑꯁꯨꯝꯅ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯕꯗ ꯊꯦꯀꯣꯗꯣ ꯍꯣꯏ, ꯑꯩ ꯈꯟꯖꯔꯛꯈꯤꯒꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯕꯗꯅꯤ, ꯊꯦꯀꯣꯗꯣ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯍꯥꯏꯔꯤꯕ ꯑꯍꯜ ꯑꯁꯦ ꯃꯥꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛꯇ ꯁꯥꯟꯅꯕ, ꯃꯍꯥꯛꯀꯤ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯃꯉꯣꯟꯗ ꯍꯦꯛ ꯍꯦꯛ ꯄꯥꯎꯗꯝꯖꯔꯒ ꯑꯋꯥ ꯄꯣꯊꯥꯖꯕ ꯑꯍꯜ ꯑꯃꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯍꯜ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯗꯨꯅ ꯊꯦꯀꯣꯅ ꯏꯄꯨ, ꯀꯔꯤꯒꯨꯝꯕ ꯑꯝꯇꯕꯨ ꯇꯥꯟꯅꯁꯤꯅꯦ꯫ ꯀꯩꯗꯧꯔꯕ? ꯀꯔꯤ ꯑꯃꯨꯛ ꯇꯥꯟꯅꯁꯦ ꯍꯥꯏꯕ? ꯑꯩꯁꯤ ꯂꯩꯀꯥꯏꯒꯤ ꯈꯨꯔꯥ ꯈꯣꯏ ꯃꯥꯃ ꯈꯣꯏ ꯇꯥꯗ ꯈꯣꯏꯅ ꯅꯨꯄꯤ ꯊꯤꯖꯜꯂꯣꯗꯅ ꯍꯥꯏꯔꯤ꯫ ꯏꯃꯥꯟꯅꯕꯁꯤꯡꯅꯗꯤ ꯅꯨꯄꯤ ꯊꯤꯕꯁꯤ ꯑꯔꯥꯏꯕ ꯅꯠꯇꯦ, ꯁꯦꯟ ꯌꯥꯝꯅ ꯆꯪꯉꯦꯗꯅ ꯍꯥꯏꯔꯤ꯫ ꯀꯔꯝꯅ ꯇꯧꯔꯒ ꯑꯩꯁꯤꯕꯨ ꯁꯦꯟ ꯄꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯗ꯫ ꯄꯩꯁꯥ ꯄꯥꯏꯒꯦ ꯍꯥꯏꯔꯕꯗꯤ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜ ꯑꯃ ꯅꯠꯇꯅꯗꯤ ꯀꯗꯥꯏꯗꯒꯤ ꯄꯥꯏꯕ ꯌꯥꯔꯗꯒꯦ? ꯄꯩꯁꯥ ꯄꯥꯏꯅꯤꯡꯉꯤ ꯍꯥꯏꯗꯅ ꯑꯁ꯭ꯋꯥꯏꯐꯥꯎ ꯆꯠꯂꯒ ꯂꯩꯕꯥꯛ ꯖꯣꯝ ꯖꯣꯝ ꯇꯧꯔꯨꯔꯒ ꯎ ꯑꯃ ꯀꯛ ꯌꯥꯜꯂꯨꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯏꯃꯨꯡꯗ ꯊꯕꯛ ꯏꯪꯈꯥꯡ ꯑꯃ ꯇꯣꯛ ꯁꯨꯔꯨꯔꯒ ꯍꯦꯛꯇ ꯄꯥꯏꯕ ꯌꯥꯕ ꯅꯠꯇꯦꯅꯦ꯫ ꯏꯁꯣꯔꯒꯤ ꯀ꯭ꯔꯤꯄꯥ ꯑꯃ ꯐꯪꯗ꯭ꯔꯕꯗꯤ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥ ꯄꯥꯏꯔꯔꯅꯤ? ꯌꯦꯡꯉꯨ,
ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯖꯃꯤꯟꯗꯥꯔ ꯑꯣꯏꯔꯤꯕ ꯅꯤꯅꯣ ꯀꯨꯃꯥꯔꯁꯤ ꯍꯥꯟꯅꯗꯤ ꯏꯕꯨꯡ ꯂꯥꯏꯅꯔꯝꯈ꯭ꯔꯕꯖꯥꯠꯅꯤꯅꯦ ꯍꯩ ꯑꯌꯨꯛ ꯆꯥꯔꯒ ꯅꯨꯃꯤꯗꯥꯡ ꯍꯦꯜꯂꯤꯕꯅꯤ ꯍꯥꯏ ꯃꯄꯥꯕꯨꯡꯅꯅꯦ ꯑꯁꯤꯕꯤ ꯄꯣꯠꯁꯤ ꯁꯟꯒꯤ ꯁꯖꯤꯛ ꯐꯥꯟꯕ ꯆꯠꯄꯗ ꯀꯅꯥ ꯀꯅꯥꯒꯤ ꯃꯥꯏꯔꯦꯟ ꯄꯥꯜꯂꯝꯕꯁꯤꯡꯗꯨ ꯍꯦꯛꯂꯦ ꯍꯥꯏꯔꯒ ꯁꯖꯤꯛ ꯃꯔꯛꯇ ꯌꯦꯞꯁꯜꯂꯒ ꯃꯌꯨꯝ ꯌꯧꯅꯕ ꯄꯨꯔꯛꯂꯒ ꯃꯆꯥ ꯃꯁꯨ ꯆꯥꯃꯤꯟꯅꯔꯒ ꯂꯦꯜꯂꯛꯂꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯄꯩꯁꯥ ꯄꯥꯏꯕꯗ ꯖꯃꯤꯟꯗꯥꯔ ꯑꯣꯏꯗꯅ ꯂꯩꯔꯦꯗꯅ ꯍꯣꯏ ꯑꯗꯨꯝꯅ ꯃꯌꯥꯝꯅ ꯍꯥꯏꯅꯩ ꯑꯗꯨꯅꯤꯅꯦ ꯑꯗꯨ ꯈꯪꯉꯨꯅꯦ ꯅꯪꯕꯣ ꯑꯗꯨ ꯏꯄꯨ ꯀꯃꯥꯏꯅ ꯄꯥꯏꯔꯤꯕꯖꯥꯠꯅꯣ ꯁꯤꯕꯣ ꯏꯁꯣꯔꯒꯤ ꯀ꯭ꯔꯤꯄꯥꯅ ꯄꯥꯏꯕꯅꯤꯅꯦ ꯏꯁꯣꯔꯒꯤ ꯀ꯭ꯔꯤꯄꯥ ꯐꯪꯗꯅ ꯌꯥꯕ ꯅꯠꯇꯦꯅꯦ ꯏꯕꯣ ꯑꯗꯣ ꯏꯄꯨ ꯑꯩꯒꯤꯁꯨ ꯏꯁꯣꯔ ꯀ꯭ꯔꯤꯄꯥꯗꯣ ꯀꯃꯥꯏꯅ ꯐꯪꯒꯗꯕꯅꯣ ꯑꯃꯨꯛꯇ ꯁꯤꯕ ꯃꯍꯥꯗꯦꯕ ꯅꯤꯡꯒꯗꯕꯅꯤꯕꯣ ꯁꯤꯕ ꯃꯍꯥꯗꯦꯕꯁꯤ ꯊꯋꯥꯏ ꯌꯥꯎꯅ ꯃꯅꯤꯡꯉꯕ ꯒꯟꯖꯥꯁꯤ ꯆꯤꯡꯗꯅ ꯎꯃꯪ ꯃꯅꯨꯡꯗ ꯆꯪꯂꯦ ꯍꯥꯏꯔꯦꯔꯒ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯀꯅꯥꯁꯨ ꯇꯥꯗꯕ ꯎꯃꯪ ꯍꯟꯖꯤꯟꯕ ꯃꯅꯨꯡ ꯑꯃꯗ ꯆꯪꯁꯤꯜꯂꯒ ꯆꯥꯎꯔꯕ ꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯅꯦꯅꯥ ꯇꯥꯅ ꯐꯝꯂꯦ ꯍꯥꯏꯔꯦꯔꯒ ꯁꯤꯕ ꯃꯍꯥꯗꯦꯕ ꯄ꯭ꯔꯚꯨꯁꯤ ꯒꯟꯖꯥ ꯊꯛꯇꯅ ꯅꯤꯡꯒꯗꯕꯅꯤ ꯃꯇꯝ ꯑꯗꯨ ꯈꯛꯇꯗ ꯁꯤꯕ ꯃꯍꯥꯗꯦꯕ ꯄ꯭ꯔꯚꯨꯁꯦ ꯅꯃꯥꯡꯗ ꯁꯣꯌꯤꯡ ꯑꯣꯏꯅ ꯆꯣꯡꯊꯣꯔꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯗꯒꯤꯗꯤ ꯅꯪꯅ ꯑꯄꯥꯝꯕ ꯕꯣꯔ ꯑꯃ ꯅꯤꯖꯍꯧꯒꯗꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯗꯦꯕꯅꯅꯦ ꯅꯪꯒꯤ ꯏꯅꯥꯛ ꯈꯨꯟꯅꯅꯕ ꯎꯄꯥꯏꯗꯣ ꯁꯣꯏꯗꯅ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯤꯅꯦ ꯃꯍꯥꯗꯦꯕ ꯅꯤꯡꯉꯒ ꯑꯩ ꯏꯅꯥꯛ ꯈꯨꯟꯅꯦ ꯍꯥꯏꯕ ꯏꯄꯨ ꯃꯍꯥꯗꯦꯕ ꯅꯤꯡꯂꯕꯗꯤ ꯅꯪ ꯏꯅꯥ ꯁꯣꯏꯗꯅ ꯈꯨꯟꯒꯗꯧꯔꯤꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯏꯄꯨ ꯀꯩꯗꯧꯉꯩꯗꯒꯤ ꯍꯧꯒꯗꯕꯅꯣ ꯂꯥꯏ ꯅꯤꯡꯕꯕꯨ ꯃꯇꯝ ꯑꯃꯗꯤ ꯅꯨꯃꯤꯠ ꯍꯥꯏꯕ ꯑꯃ ꯂꯩꯕ꯭ꯔꯣ ꯅꯪꯅ ꯍꯦꯛ ꯍꯧꯅꯤꯡꯕ ꯅꯨꯃꯤꯠꯇꯒꯤ ꯍꯦꯛꯇ ꯌꯥꯏ ꯇꯧꯕꯗꯗꯤ ꯒꯟꯖꯥꯗꯤ ꯈꯔ ꯊꯛꯀꯗꯕꯅꯤ ꯑꯗꯨꯒ ꯃꯤ ꯀꯅꯥꯃꯇ ꯎꯗꯕ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯀꯅꯥꯃꯒꯤ ꯈꯣꯟꯖꯦꯜ ꯇꯥꯗꯕ ꯎꯃꯪꯒꯤ ꯌꯧꯅ ꯍꯟꯖꯤꯟꯕ ꯃꯐꯝ ꯑꯃꯗ ꯆꯥꯎꯔꯕ ꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯐꯝꯂꯒ ꯙ꯭ꯌꯥꯟ ꯇꯧꯒꯗꯕꯅꯤ ꯅꯤꯡꯒꯗꯕꯅꯤ ꯃꯁꯤꯃꯗꯤ ꯅꯪ ꯀꯥꯎꯔꯅꯨꯀꯣ ꯍꯣꯏ ꯏꯄꯨ ꯑꯗꯨꯗꯤ ꯑꯩ ꯀꯪꯀ꯭ꯔꯒ ꯒꯟꯖꯥꯒ ꯑꯃꯗꯤ ꯃꯩꯈꯦꯠꯀꯗꯨ ꯈꯔ ꯌꯥꯝ ꯂꯩꯁꯜꯂꯒ ꯑꯩ ꯍꯌꯦꯡꯗꯒꯤ ꯍꯦꯛꯇ ꯆꯪꯈ꯭ꯔꯒꯦ ꯇꯧꯔꯣ ꯅꯃꯥꯏ ꯄꯥꯛꯆꯔꯛꯎ ꯀꯔꯤꯒꯨꯝꯕ ꯄꯩꯁꯥ ꯈꯌꯥꯝ ꯐꯪꯂꯕꯗꯤ ꯅꯪ ꯑꯩ ꯈꯔ ꯈꯥꯏꯔꯛꯎꯀꯣ ꯍꯣꯏ ꯏꯄꯨ ꯑꯁꯨꯝꯅ ꯊꯦꯛꯀꯣꯗꯣ ꯄꯔꯞ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯔꯛꯂꯦ ꯃꯕꯨꯛꯅꯤꯡꯗ ꯃꯑꯣꯟ ꯀꯌꯥ ꯑꯃ ꯈꯜꯂꯤ ꯒꯟꯖꯥꯁꯤꯅ ꯀꯅꯥꯗꯒꯤ ꯂꯧꯕ ꯀꯪꯀ꯭ꯔꯁꯤꯅ ꯀꯅꯥꯗꯒꯤ ꯂꯩꯕ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯈꯟꯅ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯥꯒꯤ ꯇꯨꯡꯁꯤꯟꯖꯕ ꯄꯩꯁꯥ ꯄꯨꯝꯅꯃꯛ ꯂꯧꯊꯣꯛꯂꯤ ꯑꯗꯨꯒ ꯂꯩꯀꯥꯏ ꯑꯗꯨꯗꯒꯤ ꯀꯪꯀ꯭ꯔ ꯑꯃꯗꯤ ꯒꯟꯖꯥ ꯇꯞ ꯇꯥꯕ ꯃꯈꯩ ꯂꯩꯁꯜꯂꯤ ꯃꯌꯥꯝꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯂꯥꯏ ꯈꯨꯔꯨꯝꯅꯅꯕꯅꯤ ꯄ꯭ꯔꯚꯨ ꯃꯍꯥꯗꯦꯕ ꯅꯤꯡꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯍꯥꯗꯦꯕ ꯈꯨꯔꯨꯝꯕ ꯃꯍꯥꯗꯦꯕ ꯅꯤꯡꯕ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯝ ꯄꯪꯇꯧ ꯇꯧꯅꯕꯅꯤꯅ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯜꯂꯨꯗꯦ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯈꯨꯔꯨꯝꯕꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯃꯌꯥꯝꯅ ꯈꯪꯕ ꯅꯠꯇꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯊꯦꯛꯀꯣꯗꯣ ꯒꯟꯖꯥ ꯑꯃꯗꯤ ꯃꯩꯈꯦꯠ ꯑꯃꯗꯤ ꯀꯪꯀ꯭ꯔ ꯄꯣꯠꯂꯝ ꯆꯩꯔꯝ ꯁꯨꯅ ꯂꯩꯔꯕꯗ ꯍꯌꯦꯡꯗꯒꯤ ꯍꯦꯛꯇꯃꯛ ꯂꯥꯏꯁꯦ ꯈꯨꯔꯨꯝꯕ ꯆꯪꯂꯒꯦ ꯎꯃꯪ ꯃꯅꯨꯡꯗ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯕꯗ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯂꯦ ꯅꯣꯡ ꯐꯨꯡ ꯉꯥꯜꯂꯛꯄꯗꯒꯤ ꯊꯦꯛꯀꯣꯗꯣ ꯇꯞꯅ ꯊꯣꯔꯛꯏ ꯑꯗꯨꯒ ꯃꯌꯣꯝ ꯑꯃ ꯄꯥꯏꯁꯜꯂꯒ ꯃꯍꯥꯛ ꯎꯃꯪꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯈꯣꯡꯁꯥꯟꯕ ꯍꯧꯔꯛꯂꯦ ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯏ ꯊꯦꯛꯀꯣ ꯅꯪꯗꯤ ꯀꯗꯥꯏꯗꯅꯣ ꯂꯥꯡꯐꯩ ꯆꯠꯂꯒꯦ ꯍꯥꯏꯔꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯊꯦꯛꯀꯣꯅ ꯂꯥꯡꯐꯩ ꯆꯠꯄ ꯅꯠꯇꯦ ꯂꯥꯏ ꯅꯤꯡꯕ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯌꯥꯝꯅ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯃꯁꯤꯅ ꯍꯦꯛ ꯇꯧꯊꯣꯔꯛꯄꯁꯤꯃ ꯍꯥꯏꯗꯨꯅ ꯃꯨꯔꯨꯝ ꯉꯥꯡꯅꯔꯒ ꯂꯩꯍꯧꯏ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯊꯦꯛꯀꯣꯗꯣ ꯑꯁꯨꯝ ꯂꯥꯛꯄꯅ ꯎꯃꯪ ꯃꯅꯨꯡ ꯌꯧꯁꯤꯜꯂꯛꯂꯦ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯗꯤ ꯎꯃꯪꯒꯤ ꯃꯌꯥꯏ ꯐꯖꯅ ꯌꯧꯔꯦ ꯎꯆꯦꯛ ꯋꯥꯌꯥꯒꯤ ꯃꯈꯣꯜ ꯅꯠꯇꯕꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯀꯅꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯈꯤꯗ꯭ꯔꯦ ꯊꯦꯛꯀꯣꯅ ꯈꯟꯖꯩ ꯃꯐꯝ ꯑꯁꯦ ꯃꯥꯒꯤ ꯑꯣꯏꯅ ꯆꯞ ꯆꯥꯔꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯆꯥꯎꯔꯕ ꯎ ꯑꯃꯒꯤ ꯃꯈꯣꯡ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯁꯦꯡꯇꯣꯛꯂꯤ ꯁꯦꯡꯇꯣꯛꯄ ꯂꯣꯏꯔꯕꯗ ꯊꯦꯛꯀꯣ ꯇꯞꯅ ꯐꯝꯊꯔꯒ ꯁ꯭ꯋꯥꯏꯁꯤꯗ ꯙ꯭ꯌꯥꯟ ꯇꯧꯕ ꯌꯥꯔꯒꯅꯤ
ꯑꯗꯨꯗꯤ ꯍꯧꯖꯤꯛꯇꯒꯤ ꯍꯦꯛꯇ ꯍꯧꯔꯒꯦ ꯆꯥꯛꯇꯤ ꯑꯣꯟꯊꯣꯛꯅ ꯂꯥꯝꯈ꯭ꯔꯦꯗ ꯑꯗꯨꯕꯨ ꯂꯥꯝꯖꯔꯁꯅꯨ ꯑꯁꯨꯝꯅ ꯈꯜꯂꯒ ꯒꯟꯖꯥ ꯑꯗꯣ ꯀꯛꯄꯋꯣ ꯁꯣꯏꯕꯋꯣ ꯃꯥꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯆꯤꯡꯅꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯁꯦꯝ ꯁꯥꯔꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯐꯅ ꯀꯨꯏꯅ ꯀꯛꯇꯨꯅ ꯌꯥꯟꯗꯨꯅ ꯁꯦꯝ ꯁꯥꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯀꯪꯀ꯭ꯔꯗ ꯒꯟꯖꯥ ꯑꯗꯣ ꯍꯥꯟꯖꯜꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯦꯀꯣꯅ ꯀꯪꯀ꯭ꯔ ꯑꯗꯣ ꯃꯩ ꯆꯨꯈꯠꯂꯒ ꯒꯟꯖꯥ ꯑꯗꯣ ꯁꯥꯡꯅ ꯁꯥꯡꯅ ꯆꯤꯡꯁꯤꯜꯂꯤ ꯑꯗꯨꯒ ꯃꯍꯥꯗꯦꯕꯕꯨ ꯅꯤꯡꯕ ꯍꯧꯔꯛꯂꯤ ꯑꯁꯨꯝꯅ ꯊꯦꯀꯣꯅ ꯃꯍꯥꯗꯦꯕꯕꯨ ꯅꯤꯡꯕ ꯍꯧꯔꯛꯄ ꯑꯁꯤꯗ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯇꯤꯟ ꯀꯥꯡ ꯄꯨꯝꯅꯃꯛꯇꯤ ꯒꯟꯖꯥꯒꯤ ꯃꯩꯈꯨ ꯑꯗꯨꯅ ꯂꯣꯏꯅꯃꯛ ꯆꯣꯡꯊꯣꯛꯅꯈ꯭ꯔꯕꯅꯤ ꯍꯟꯗꯣꯛꯅꯈ꯭ꯔꯕꯅꯤ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯀꯥꯡꯒ ꯆꯤꯛꯄꯤꯔꯨꯕ ꯍꯥꯏꯔꯨꯅꯨ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯃꯩꯈꯨ ꯃꯌꯥꯝꯗꯨꯅ ꯆꯪꯕ ꯉꯝꯄꯣꯠꯅꯠꯇꯦ ꯑꯁꯨꯝꯅ ꯊꯦꯀꯣꯗꯣ ꯃꯍꯥꯗꯦꯕ ꯅꯤꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯒꯟꯖꯥ ꯊꯛ ꯊꯛꯇꯨꯅ ꯑꯁꯨꯝ ꯅꯤꯡꯕ ꯍꯧꯔꯛꯂꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯊꯦꯀꯣꯅ ꯎꯃꯪ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯒ ꯂꯥꯏ ꯅꯤꯡꯂꯤꯕꯅꯤ ꯃꯍꯥꯗꯦꯕ ꯅꯤꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯈꯤꯕ ꯑꯁꯤꯗ ꯁꯣꯝꯗ ꯈꯨꯜꯗꯅ ꯀꯝꯗꯧꯔꯤ ꯊꯦꯀꯣꯗꯣ ꯂꯥꯡꯐꯩ ꯆꯠꯈꯤꯕꯗꯒꯤ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯣ ꯋꯥ ꯋꯥ ꯂꯥꯎꯅꯔꯤꯕꯅꯤ ꯁꯣꯝꯗꯅ ꯊꯦꯀꯣꯗꯣ ꯎꯃꯪꯗ ꯄꯥꯟꯕ ꯎꯍꯩ ꯋꯥꯍꯩ ꯈꯔ ꯆꯥ ꯑꯃꯗꯤ ꯒꯟꯖꯥ ꯊꯛꯂꯒ ꯑꯃꯨꯛ ꯂꯩ ꯑꯁꯨꯝꯅ ꯃꯍꯥꯗꯦꯕꯗꯣ ꯃꯇꯝ ꯁꯥꯡꯅ ꯅꯤꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯛꯂꯤ ꯑꯁꯨꯝꯅ ꯂꯩꯔꯛꯄꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯃꯇꯝ ꯑꯗꯨꯗ ꯊꯦꯀꯣꯗꯤ ꯒꯟꯖꯥ ꯇꯞ ꯇꯥꯕ ꯃꯈꯩ ꯊꯛꯆꯜꯂꯒ ꯃꯍꯥꯗꯦꯕ ꯅꯤꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯏꯊꯥ ꯊꯥꯖꯗꯅ ꯃꯍꯥꯗꯦꯕꯗꯣ ꯊꯦꯀꯣꯒꯤ ꯃꯃꯥꯡꯗ ꯊꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯗꯦꯕꯅ ꯍꯥꯏ ꯅꯤꯄꯥ ꯅꯍꯥꯛꯅ ꯍꯟꯖꯟ ꯍꯟꯖꯟ ꯑꯩꯒꯤ ꯏꯃꯤꯡꯕꯨ ꯁꯣꯟꯗꯨꯅ ꯑꯩꯕꯨ ꯀꯧꯔꯛꯄ ꯑꯁꯤꯗ ꯀꯩꯂꯥꯁꯇ ꯑꯩ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯌꯨ ꯅꯪꯅ ꯑꯩꯕꯨ ꯍꯟꯖꯟ ꯍꯟꯖꯟ ꯀꯧꯔꯤꯕ ꯑꯗꯨꯒꯤ ꯃꯔꯝ ꯀꯔꯤꯅꯣ ꯑꯗꯨꯝꯅ ꯍꯪꯂꯛꯂꯕꯗ ꯊꯦꯀꯣꯅ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯗꯦꯕꯅ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯃꯍꯥꯛ ꯑꯍꯤꯡꯒꯤ ꯃꯇꯝꯒ ꯑꯣꯏꯕꯒ ꯀꯤꯒꯨꯝ ꯀꯔꯤꯒꯨꯝ ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯗꯦꯕꯅ ꯍꯥꯏ ꯀꯔꯤꯒꯤꯅꯣꯅꯦ ꯅꯪꯅ ꯑꯩꯕꯨ ꯀꯤꯕꯒꯨꯝ ꯇꯧꯔꯤꯕꯗꯨꯕꯣ ꯀꯤꯒꯅꯨꯅꯦ ꯑꯩꯁꯦ ꯅꯪꯅ ꯑꯃꯨꯛꯇꯪ ꯂꯥꯛꯂꯕꯗꯤ ꯐꯒꯅꯤꯗ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯅꯤꯡꯂꯤꯕ ꯃꯍꯥꯗꯦꯕ ꯍꯥꯏꯕꯗꯣ ꯑꯩꯍꯥꯛꯅꯤ ꯍꯥꯏꯌꯨ ꯅꯍꯥꯛ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯄꯥꯝꯕꯅꯣ ꯀꯔꯤ ꯕꯣꯔ ꯅꯤꯅꯤꯡꯕꯅꯣ ꯌꯥꯝꯅ ꯊꯨꯅ ꯍꯥꯏꯔꯣ ꯑꯩ ꯄꯟꯊꯕ ꯌꯥꯔꯔꯣꯏ ꯌꯥꯝꯅ ꯊꯨꯅ ꯑꯃꯨꯛ ꯀꯩꯂꯥꯁꯇ ꯍꯟꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯦꯀꯣꯗꯣ ꯀꯔꯤ ꯕꯣꯔ ꯅꯤꯒꯗꯕꯅꯣ ꯅꯤꯐꯝ ꯈꯪꯗ꯭ꯔꯤ ꯀꯛꯉꯥꯎꯅꯔꯗꯨꯅ ꯀꯔꯤ ꯅꯤꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯉꯩ ꯃꯍꯥꯗꯦꯕꯅ ꯍꯥꯏ ꯅꯪ ꯈꯟꯐꯝ ꯈꯪꯗ꯭ꯔꯕ꯭ꯔꯥ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ ꯅꯪ ꯂꯩꯍꯧꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯦꯀꯣꯅ ꯈꯪꯍꯥꯏ ꯈꯪꯖꯤꯜ ꯑꯣꯏꯅ ꯄ꯭ꯔꯚꯨ ꯑꯩꯒꯤ ꯕꯣꯔ ꯑꯃꯇꯪ ꯄꯤꯕꯤꯔꯝꯃꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯍꯥꯗꯦꯕꯅ ꯍꯥꯏꯌꯨ ꯀꯔꯤ ꯕꯣꯔ ꯄꯤꯔꯝꯃꯨꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯊꯦꯀꯣꯅ ꯑꯩꯅ ꯍꯦꯛ ꯅꯤꯡꯉꯨ ꯈꯨꯗꯤꯡꯃꯛ ꯊꯨꯡꯕ ꯉꯝꯕ ꯄꯤꯅꯕꯤꯔꯣ ꯑꯩꯅ ꯅꯤꯡꯕꯁꯦ ꯉꯁꯤ ꯐꯥꯎꯕꯗ ꯁꯨꯛꯊꯨꯡ ꯊꯨꯡꯗꯦ ꯑꯗꯨꯅ ꯅꯤꯡꯖꯕ ꯊꯨꯡꯕ ꯑꯩꯅ ꯍꯦꯛ ꯅꯤꯡꯉꯨꯕ ꯈꯨꯗꯤꯡꯃꯛ ꯊꯨꯡꯖꯕ ꯉꯝꯕꯒꯤ ꯕꯣꯔ ꯄꯤꯕꯤꯔꯝꯃꯣ ꯍꯥꯏꯔꯛꯄꯗ ꯃꯍꯥꯗꯦꯕꯅ ꯃꯗꯨꯃꯛ ꯐꯪꯖꯔꯣ ꯍꯥꯏꯗꯨꯅ ꯕꯣꯔ ꯄꯤꯔꯝꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯗꯦꯕ ꯃꯥꯡꯈ꯭ꯔꯤ ꯃꯁꯤꯗꯒꯤ ꯊꯦꯀꯣꯅ ꯃꯥꯡꯈ꯭ꯔꯤꯅꯤ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯚꯨꯗꯒꯤ ꯑꯩꯅ ꯍꯦꯛ ꯅꯤꯡꯉꯨꯕ ꯈꯨꯗꯤꯡꯃꯛ ꯅꯤꯡꯕ ꯊꯨꯡꯂꯒꯅꯤ ꯅꯤꯡꯕ ꯊꯨꯡꯖꯔꯣ ꯍꯥꯏꯗꯨꯅ ꯄꯤꯔꯝꯕꯅꯤꯅ ꯑꯩ ꯍꯧꯖꯤꯛ ꯅꯤꯡꯕ ꯊꯨꯡꯂꯒꯅꯤ ꯑꯗꯨꯗꯤ ꯑꯩ ꯀꯩꯗꯧꯅꯤ ꯑꯍꯤꯡ ꯑꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯃꯝꯈ꯭ꯔꯦ ꯃꯩ ꯑꯃꯇꯪ ꯌꯥꯎꯔꯕꯗꯤ ꯉꯥꯟꯒꯅꯤꯁꯦ ꯉꯍꯥꯟ ꯃꯈꯩꯗꯤ ꯃꯤꯠ ꯎꯏꯁꯤꯜꯂꯒ ꯑꯗꯨꯝ ꯂꯥꯏ ꯅꯤꯡꯕꯅꯤꯅ ꯃꯝꯂꯤꯕ꯭ꯔꯥ ꯉꯥꯜꯂꯤꯕ꯭ꯔꯥ ꯀꯔꯤꯃꯠꯇ ꯈꯪꯗꯕꯅꯤꯁꯦ ꯑꯗꯨꯝꯅ ꯃꯕꯨꯛꯅꯤꯡꯗ ꯅꯤꯡꯂꯨꯕ ꯃꯩ ꯑꯃꯇꯪ ꯉꯥꯜꯂꯗꯤ ꯐꯈ꯭ꯔꯅꯤꯗ ꯍꯥꯏꯗꯨꯅ ꯅꯤꯡꯂꯨꯕ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯉꯥꯜꯂꯕ ꯂꯥꯇꯦꯜ ꯑꯃ ꯐꯟ ꯆꯣꯡꯊꯣꯔꯛꯂꯤ ꯃꯗꯨ ꯎꯕꯗ ꯊꯦꯀꯣꯗꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯤ ꯃꯁꯤꯗꯒꯤ ꯊꯦꯀꯣꯅ ꯍꯥꯏ ꯍꯧꯖꯤꯛꯇ ꯑꯩꯅ ꯂꯥꯇꯦꯜ ꯑꯃꯇꯪ ꯊꯣꯛꯂꯕꯗꯤ ꯐꯈ꯭ꯔꯅꯤꯗ ꯂꯩꯔꯕꯗꯤ ꯐꯈ꯭ꯔꯅꯤꯗ ꯉꯥꯜꯂꯕꯗꯤ ꯐꯈ꯭ꯔꯅꯤꯗ ꯍꯥꯏꯗꯨꯅ ꯅꯤꯡꯂꯨꯕꯗꯨꯗ ꯊꯣꯛꯂꯛꯂꯤꯕꯅꯤꯅꯦ ꯐꯔꯦꯗ ꯉꯍꯥꯟ ꯃꯈꯩ ꯆꯥꯅ ꯊꯛꯇꯅ ꯂꯥꯏ ꯅꯤꯡꯂꯨꯕꯒꯤ ꯄꯨꯛꯁꯤꯁꯨ ꯆꯔꯥꯝ ꯆꯗꯠꯅꯔꯦ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯥꯔꯕꯗꯤ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯅꯤꯗ ꯑꯍꯥꯎꯕ ꯃꯊꯦꯜꯒꯗꯣ ꯊꯣꯛꯂꯛꯇꯅ ꯆꯥꯛꯀꯗꯣ ꯑꯍꯥꯎꯕ ꯆꯥꯛꯀꯗꯣ ꯊꯣꯛꯂꯛꯇꯅ ꯑꯃꯨꯛꯇꯪ ꯑꯩꯒꯤ ꯏꯟꯃꯥꯡꯁꯤꯗ ꯐꯣꯡ ꯃꯅꯤꯟ ಕಾಬ ಮಕ್ಕೈ ಲೈರಬದಿ ಐನ ಮದು ಚಾಗದಬಸಿ ಅದುಮ್ನ ಥೇಕೋನ ಖಲ್ಲುಬದುದ ಇಖಂಗ್ ಖಂಗ್ಹೌದನ ಚಾಕ್ ಪುಖಂ ಅಚೌಬಮ
insang mathel suna phan 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 chongthorakli madu ubada thekona haima aina hojik ningluba da thorokliba maleni masidi pena amtang chage se haiduna hauraba mathel sing amadi hauraba chak yamna hauna chathokli matam kuina chak charaktabagi mahak asuke matik haure haubagi lamba leitre aram khorang bu su kokli khara sa thaklabanina amu kaidore tumning lakli matamadu thekona as aisi mon lawba phamung amadaga bam launa chongsillaga tumlabadi othoga nungai khanida phamung amatang throklabadi phakhnida adumna ningluba aduta ikhang khangawtana thekogi mamangmaktada phajaraba paklaba mollaba phamung ama phan chongthorakli kangkhan ga se khalladana matamadu thekona haima faina phamung amatang chongthoroklabadi pharida haidana khallubaduda chongthoroi malini as phamung sidi othokna phajakhada asumna khallaga thekona phamungda chongkhattuna tharo onuna tumli adumna mahana tharo yetam oidamu asum tharo olakpada mahan umang manung romda yengsallure matam maluda thekona hais umang ni masigi umang manung sidagi karigumba chawraba kayamaga tholoktana aisi khawri sida chap chikhairaga phada haidatuna aisi I thaktuna mana chakhrabadi aisi sigidoribani ne kai tholaga saradi aisi sidoribaneba adumna mabukningda khalluba ningluba aduda ikhang khangawdana chawraba kairil kaijaw ama thorakli matam maduda thekona kai aduna mabu chaba tare haiduna tharo onduna leirambadagi lumduna khanglingai chawraba kairil aduna thekoda chongsallatuna mahapu bangaksam phojatuna kudak aduda mathwai lawri adu wana mahadeva ningjarubugi mahaidi mathwai mangduna tokli asumna thekodo pandam ama thamdana lai ningluba kari tausige khandana pahing hingluba thekodo mathwai mangduna tokhi wari asina haininglibadi miyoiba aikoina ninguba khudimak thungba haibase phabasu lai phatabasu lai haibado taklibani wari asi matang aswada loisanjari wari asi aina pathok saba matamda soikhilan khiba yawrabasu tabiriba punamakna pukchar chawna ngakpigani punamakpu aroibada amuka hanna khurumjari